ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯝꯗꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯁ ꯐꯦꯃꯤꯅꯥ ꯏꯟꯗꯤꯌꯥ ꯑꯁꯤꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯏꯔꯥꯡ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ यूनियन हेल्थ मिनिस्टर डॉक्टर मनसुख मंडवियाना स्टेट सिंह अमदी यूटी सिंह हॉस्पिटल सिंह मॉक ड्रिल तौनब एडवाइस पीखरे अमदी CDO इम्फाल वेस्ट नालाम मखोंद लेबा ज्वार सानफम मकोल अमा थुगाई ख्रे मियो निपान फागतख्रे। जरी चितरंजन मेइतेई ना पुंजानी फावगी मम टीवी न्यूज अपडेट पिजरी था सिगी तरा मंगादा पांथोकदरिबा मिस फेमिना इंडिया सिदा मखल अमतगी इरांग तौबिगनु हाइना चीफ मिनिस्टर एन बिरेना मियामदा अपील तौरख्रे। वाफम सिंग असि इम्फाल होटल की संगाई हॉल पांथोखिबा C20 इंडिया इन सिंग कुंगो हुमदोई बसुधाइबा कुटुंबकम नेशनल कॉन्फ्रेंस ता अथवा मिथुंगनि वारोल पिरदुना पांथोखिबनी। महाना मखाताना हाई मणिपुर गुम्बा पिख्रबा स्टेट असिदा मिस फेमिना इंडिया पांथोकपंगंबा हाइबसि स्टेट असिगी चाउथोकसनिंगाइनी था सिगी तरा मंगादा पांथोकदबा मिस फेमिना असिदा मखल अमतगी इरांग तौबिगनु अखोइगी लेबा असि हॉस्पिटलिटी फजबा तंगदु लेताबा लम अमने हाइबदु उनमिनसि ngasi leba asigi prime minister gi miyeng makhada ekhoigi manipur gi nupi singi thaunabu sakhanguduna north east state ta ahan bo ina manipur nupi khaktagi oiba saining school ama bisnupur district ta saragani school asi sananaba bisnupur gi area da ekatra manga gi lam leiri mahangna makhata na hai matam ama pung manga tabaga mapal thonaba kiramba manipur mapal gi investors sina lakpada hangoinaramba manipur ngasi prime minister narendra modi ji gi thaujaldagi state asigi khumang soksili loinana conference stegi fajaba policy recommendation tarutuna afaba lengak sasan ama orinaba implementation tawge haina chief minister na phungdukhi north east an boy ne koi girls katagi oiba saining school ma hangana gi proposal koi tawna langale ki nothing sa katagi manipur gi lady with the singi moigi caliber manipur si almost hai go kula di ka lupi de pan lupi ki shakti se ki mati pan hai lupi de pan mai ke dum sakal hai di lupi ki shakti se adna koi se ma taroga jenna ki koi ki mitan ji se koi do ne koi tanar ka hado ju chinna chinna koi Vishnupur ki area da lam phane 15 acres 23 acres और काना कोई नुपी खत्ती की ओइबा हांगने से नहीं मैं अंदा आपको तो मुझे तारीख तरह होगा they will stay here up to 15 Tharamasida Y. Kemsan Singh, Honorable Minister for RDP and Mahut Government of Manipur na Tharamapu, Swami Mitrananda Resident Spiritual Mentor at Chinmaya Mission Senai Amadi, Lieutenant General Retired El Nisikanta Singh Secretary, Sinmaya Mission Trust Manipur na Akhanama Mithungnin Singh Saruyaki. Manipur University Vice Chancellor Professor N. Lokendro na Art Amadi Culture asina khwaidagi maru ebalamda masibu saktangna bahonabada asuba thaudang lawri haikri. Department of Fine Arts Manipur University da pangthokpa valedictory cum exhibition of the 9-day workshop cum seminar on bronze casting is tharamda saruyakhiba Manipur University Vice Chancellor Professor N. Lokendro na haiki. Fine Arts Department asigumlaba workshop asibu sinba asi thaganingaini workshop asida saruyakhiba participants singda mathauna hapada natana art form asigi anoba ithil amagalona setpang ngamlagani hainasu haki department asina anoba orebasu makhona laukhalaliba amadi torliba thabak asi thaganingai oibatana tana singthaningai su oye haki makhatana hakibada department asida signo workshop asi makhatana sinma mathautai university gi authority department sibu chawkharanaba athubada thabak thoram sing pakhali makhatana su pakharanaba hona khigani haki workshop asigi resource person amasu ariba maming leraba sculpture B Banamali Sarmana exhibition asi workshop asida saruyakhiba participants singi kathokpa sonthaba leitana subanomba asibu uli haina haiki
Makha tarduna mahakna participants punamakta workshop asibu asoba mai pakwa ama ohinnabagidamak thagatpa phongdokhi. In charge head of Department of Fine Arts Professor N Aruna Devi amadi other departments singi faculty members amadi satra kayana su tharmal duda saruyaki hairi. Sarwagna bronze sculpture kuntrarom workshop asida pangthok puthokhiba adu exhibition asida utpangam khari. Bharatiya Janata Yuva Mosa BJYM Technopal Mandal ngasi semkhibagaloina nauna thaupugadaba singsu khankri more what number 9 de leba ADC guest house ta TAN Hill Minister Letpar Hokip Saru Yadana Pangthokhiba mifam amana Bharatiya Janata Yuva Morcha BJYM Technopal Mandal gi oina Jamthang Matebuna President amadi Lalbol Baitiana Secretary oina khan khibagaloina atai thaupugadaba singsu khanki hairi Tungna Minister Letpa Hokip na nauna khalaba Bharatiya Janata Yuva Morcha Technopal Mandal gi lusingba sing aduga hojik morede leriba Manipur Nagaland gi Organizational General Secretary in charge oriba Abegiri nasu moregi Lora Hotel da unakre hairi unaba aduda nauna khalaba Technopal BJP Mandal gi maikaidigi Abegiri da nat ki oiba khudol singsu tamkhi amadi party gi saukhat maikai gi oiba wafam kaya su khanaki hairi Ngasi ayuk pung nipan rom tama matamda mari suba AR na pirakhiba input amagi matung ina Special Commando Unit khabaisogi kamuna Imphal District ki Khewa Furju Laikai da sathakhiba operation da RPA PLA gi lanmi ama fari hairi faraba lanmi adu thamaibang gi naikalong lanbilung kamai Elias Resta Pensei kunthaga manga apok palai khidraba gai khanglin kamai kawi mahapu asama wahang pahang sathabada mahaglubadugi Assistant Secretary Minority Development and Affairs ni haiba khamangamli mangoldagi fagalaba polam singalona sagolmang police station da khusinakre hairi Manipur United Clubs Organization amuko mijeng makhada Imphal East District United Clubs Organization EIEDUCO na makhoiga seminary by Apex Organization amadi club singalona district asigi tongan mafam singda pangthokpa free eye cam with distribution of spectacle gi makha chathar poina ngasi yupuma pandagi hauduna the United Clubs Khrai larik yengbam laikai da leiba laikai na sinduna club asigi area da su free eye cam with distribution of spectacle program ama pangthokri program asida amukogi vice president K Helen secretary publicity Laisram Krishna Chandra Dr M Ranjana assistant professor Ophthalmology Department Jenims TDO Dizo Mangang President IEDUCO Amadi El Zenta President the United Clubs Organization Mathang Sina Chief Guest of Honor Amasung President on Saruyaki KMS the Nupanupi Amadi Angang Singauna Mio Samangyang Hena Midlayangki Amadi Mathau Tarbas Spectacle Singsu Yentoki Amuko Namatam Supada Iramdam Kunai Sima Samau Fana Nada Yektan Lenaba Asi Yamna mathau tai haina lojai tinjang kaijang daba khunagi miyam ama khulingduna malimda hena sakhatpa hena maning tamjaba maramdam ama ohelasi haibasi tangai fadabani hiram khudingda sothana uriba sakhatpada thintharaba lamdam ama oirakpa haibasi kanana su pamnadi adumapu fibam asida lakpagi mamidi yamna sang uri masidagi kanana bo honaba haibasida Iramdam Club Organization Association Singsu Thaudang Yam Chawna Lady Maramaduna Organization Singna Magi Yagadaba Tafam Topa Mathok Taba Thabak Sing Tintana Tawinanaba Amukogi Makedigi Haizari Amadi Amukona Sumathok Taba Sing Amamba Thakta Mating Pangjagani Manipuri Mafam Suna Kanglo Furup Kaidana Aikoi Honaminagadabani Puna Honaminaba Habisida Natana Aikogi Lambia Topalati Horakli Banaha Singi Punsi Kaya Draki Mayai Kaba Sinjaki Langda Thurliba Si Kanduna Masama Faba Mating Leba Kunai Mirol Ohensi Oinanaba Honaminasi Amuko Free I came Asidanatana Mathau Taba Tongan Bathabak Sing Hainadi Sinjakta Mapal Tangdaba Mahima Singing Tina Lehiba Sentong Marang Kaiba Tinjang Kajang Daba Masama Faba Habisida Pandam Tamathabak Thoram Kaya Paikachari Punama Kamunaduna Aikoi Punamaksi Tungi Faba Punsida Punsiadu Pangnersi Houzik Lebas the COVID-19 Nabam Mimasing Hengalakpa Sigi Matangda Ngarang Union Health Minister Dr. Mansuk Mandeviana COVID-19 Sandokpa Tinanaba Hakselgi Oina Lokat Kadoriba Thorang Singi Deligi Health Minister Amsung Principal Secretary Singda Mifam Pamdana Review Tokre Hari
Mifam adura wangang Union Health Minister Dr. Mansukh Mandaviana High Center amasung State Singi mamangda pangthokna khibagum COVID-19 thenabara apunna firep lamunaba mathau tai Minister officials sing the alert oina lenanaba amadi COVID-19 management torna bagidama sem saduna legedabani haiki Mahagna State Singi Health Minister Singna Hospital Sing the April Tara Amsung Taramatho the Satana Hospital Sing infrastructure Ningtina Yingsina mock drill sing Satagadamani Haina advice Toki Dr. Mandaviana Makhatan Haikibada State Sing the influenza Makhagi Anava Sing Horfam Kangutuna testing Ningtina Tawadavani Aduga positive sample sing genome sequencing Tawadavani Haina advice Todi Meeting at the Union Territories Amsung State Sing the Pausel Perdana High Countries da Kangaudana COVID-19 Nabagi Sangasi Kangan Hengalapana Maram Orega Nongmada Mui listing Marigi Matata COVID-19 Nabagi record lady Haiki Mahagna High Indiagi Oina Sada Marfudra COVID-19 gi primary vaccination cap kre aduga precaution dose cap ki bagi masindi name lady Maramasina Dr. Mandaviana State Singi Amasung Union Territories sing the vaccine cap yarbu sing maru oina ahal oreba amadi vulnerable population groups sing the yarbu makai vaccine cap thok na ba khona gadabani haina advice directly National Film Development Corporation NFDC amsung Ministry of Information and Broadcasting represent over first Northeast Film Festival the Best Film Award Fanglakharba Bala Hizam Ning Thozamgi Lembi Lema April Taramarida MSFDC gi holda Manipur premiere show in Utkani Hari Melbourne da Pangthokiba India Film Festival amsung India Premiere at the Northeast Film Festival da Indiana premiere oina utkiwa film asigi premiere show tara manga hena international amasung national film festival sinda utkri film asi award kungani thoi phangkhre aduga nomination tara mari phangkhre hairi Manipur premiere lembi lema asigi matangda paladna balagi statement amana hai film asi international amasung national film festival sinda utuna miyoi kaya gi thamoi sumaluraba matung mahaki lamthongpham yorokli Makhangna Assam Galona Film Silam Namasigi Miam the Utuna Miam the Kudol Tamnamagi Tanja Adu Yorkli Hari Film Asigi Manyak Pratap Singha Direction Pivani Aduga Sikada Film Production Amasung RJ Star Production na Makhada Putopani Bala Hizam Thozamgi Lembilema Star Cast on a Saryarba Singadudi Bijau Tangjam Nabin Zagbir Sandu Konikar Kuraizam Niranjoy Luang San Singmani Khunggang sidi toy kai lege mina kam dawe Adam koi thudok pa kem tana tira swaida mi isam jamida ngasi nungthil ekoi gi khungang sida medam ama lakani adu aina nangse mi oini khanbadigi nangse gi na ta thamdi swagi nung sit sakara tongal aing ba manam chen babong all the scheme that Daivo devised for them will crumble down if this project. I need to adigi surum naje asida moi ki aruba lai amadi lai hai manungda koi ki khunna ju surum na lai aki ma mafam oi bina adum thingjala thamre nangi gap ama pige do Yamba nang do zu swai du de ne ai vai jo ya ti ma ja hin cha bi swai cha ni yamba SP Imphal West Dr. S. Ibomsa Singi Miying Makhada Imphal District Police Command ugi team amana akang naba pau ama phangwadagi ngarang dang pung 8:10 mangarom tam matamda lalambum makhongda leiba aribam khomnon sana ko bami amana sanba barada leiba kaksingning tholai kai dagi marangthem Ibomsa Sing sei yangkhem doi Elias ko apokpa M Munal Sing na leiba kada miyoi khara zwar sanare haibagi pau tabadagi police na mafam adresang sinduna zwar sanaba yang sehi nifu taru apokpa leksing uripok Gopalji Lerak Ningthojam Sana Jawba Singh Sehini Fum Doi Apokpa Lei Khidraba Megasandra Singh of Lalanbung Makhong Ningthojam Lekai Mutum Naksa Singh Sei Kuntagataru Apokpa M Brajamani Singh Nagamapal Soram Lerak Kaithelakpam Kemlin Singh Sei Mayum Herojit Singh Sehini Fumatoi Apokpa Kheti Mayum Makhon Singh Nagamapal Soram Lerak Khosnam Ranvir Singh Sei Yangkai Apokpa Lei Khidraba KS Bubon Singh of Uripok
Sorbon Tingel amasung Lai Mayum Birichandra Singh Lalamu Makong Nausepam Lekai Digini Hari. Police na makhwai playing cards sa mga mari, mobile phone taruk sel onelupa lakh ama listing taramapan songa fagat pangam kre hari. Manipuri Youth Front of Assam mai fana sinna Moirang Tampa Mayum Khungi Tamba Mayum Jami Masjidta Iftar Party amasinna Maulana Zia Udina Mayam Punamakilona mai fana Taliba Manipuri Lolbu Assam Sarkari Associate Official Loan Ohenbio Habigi Alagi Mafamda Dua Tominarabamatung Puna Iftar Saminaki Assam Manipuri Muslim Youth Front AMM YFK Chief Advisor Ahmed Chowdhury, my Fagi President Thangjam Borjen, Chief Advisor Seram Herajit, Secretary General Tampak Williams. CDO Imphal West Nalalamu Makhongda Leba, Zwar Sanafam Makol Ama, Tugai Kremi Nipan Factory. Nasigidamuk tadi pungjani fawagi MAMI TV News update matang silosin jadi miyeng tabiro punumpuam kahana kurum jadi.